Kuki militant singna passenger bus thalaga aki akhang pi khiba thawong condemn tarakli Kuki militant singna tawba thabak si Kupna yengsilli haiba kawroidabani NSCN ngang September 9 ke ayuk pung 3 makhairam tawbada Urkhol district ki Sina Kaithil gi passenger sing pudun Imphal tamna sakhiba bus ama district sigi manung sera leiba Molnom Beles mapada Kuki militant singna thalaga passenger gi phone mun khiba amadi nomai kap thok tuna ki khang pi ki thawong NSCN Rungtangkhul region yauna tuan nagalup sina kana yaning doba phungdorakli NSCN Rungtangkhul region thadorak pas yoramada ngarang ayu Urkhol Central subdivision gi manung sina leiba Nagakhul Sina Kaithil gi passenger sing puraga Imphal tamna sakhiba bus ama lambi da Kuki militant sing thalaga passenger sing bu check tawbuga loidana kian khangan bi thabak sa takhiba thong akan mamon kandem tarakli lobasi gi sirolamada Sina Kaithil gi lakhiba bus atu Kuki militant singna Molnom Beles mapad thalaga passenger sing gi mobile phone sing check tawduna kian khangan ba pi khiba thong adu akan ba irang thulakna ba sinba mati naga area ra setawb sin tawbusinga aki akang pi bani thawdo adu NSCN akan mamon kandem tawbuga loidana matung tarakpada naga area manung na setawb sin tawriba passenger singda aki akang pi bigi thawong sing sa tharaklabadi madugi sab saba pakum pi gani NSCN Kuki militant sing na tawba thabak sing Kupna yengsilli haiba kawroidabani haiba wafam su Kuki militant sing mapum da thamlakti Foothill Naga Coordination Committee FNCC na su Kuki militant sing na Sina Kaithil Tangkhul Beles tagi khunja sing puduna Imphal tamna sakhiba bus ama Molnom khul mapada Kuki militant sing na khamlaga passenger sing check tawbuga loidana aki akhang pi khiba thawong bu akan mamon kandem tarakli Kuki militant sing gi thawong naga miyam gi dignity amadi security da sing na thawong ni Kuki refugees sing na aikhoi gi ipai puna thambiramba lamkhai manung naga passenger sing gi free movement thingba privacy amadi security da khut thingjana bagi hak amata leiti atoba matamda thawdo sida siena ba Kuki militant sing na miyam da lal haina sengdok ta batarabadi FNCC na sabsab counter measures sing lokatani Foothill Naga area Kuki sing sa tawb sin tawbada ating ba pirak pi hairi amaramna Urkhol gi Sina Kaithil khulde Imphal tamna lakpa bus ama ngarang ayu Molnom khul mapara Kuki militant sing na thalaga passenger sing check tawduna mobile phone munba madi aki akhang pi khiba thong adubo Sagolmang area Naga student association sansan akan momongda condemn tarakli Su extend tawkiba India government Kuki militant sing na piba rewani Maite Alliance Kuki National Organization KNO amasung United People's Front UPF ka handa India Leingakna suspension of operations su extend tokiba adu Manipur ing tapa hanjilangna ba khongtha amanati mitai community hingsa gi thawong kya sa thariba sigi dama Kuki group sing sida India government pibri wat amani haina Maite Alliance na phungdorakli Maite Alliance thadorakpa cholamada Manipur da sayeni hiana thulak piba balance asigi horakpamdi Kuki su militant sing asini handa Kuki militant group sing KNO amasum UPF ka suspension of operations through agreement makata na sangdokhiba du India government Manipur ing tapa hanjilangna ba lokholakpa khongthangnati mitai gi madrasa thaba Manipur violence asigi damak militant sing asida pibari wani Maite Alliance ki maikedi gi su agreement asi makata dana ba madi toknaba Union Home Minister member piduna takshin blaikhe masigi matata Manipur Legislative Assembly da su warep lauduna su toknaba India government da takshin blaikrabani Kuki su group sing asina Manipur gi yellow proof sing gi matakta hingsa gi thawong kya sathaduna muthallaga Manipur makhoi goeba laiba ama semna ba hotnari ba kangmuni asiguma kangbu sina su makhata na extend tawba sina India Leingakna makhoi bu sagotlabra singna balai Manipur gi elected members sing yauduna su extend tawba haibisi Manipur hena irang thongnaba militant group sing asida India Leingakna mapangal pibini haba wakum stamnakli maram asida su agreement thokadabani law and order ga mari leinaba thabak sing mapung phaba authority state Leingakta amuhana sinagadabani roidana mi hatpa sentum taw amasum illegal recruitment amasum electoral interference tawbusing amasum narco terrorism CNB group sing matakta akan action lawgadabani hanesu India government demand tawri Mizoram Leingakna Aizawl-Ccpur helicopter service hawdokadawri Aizawl-Ccpur helicopter service lehanaba Mizoram Leingakna thabol khat paukre Mizoram gi official aman agency ta ngarang phongdorakpa ngasi phongdorakpa wapumda Manipur gi Ccpur district amasung Mizoram ani gi marakta satoksinda hena khudong sananaba Mizoram Leingakna Aizawl-Ccpur helicopter service lehanaba thawrang lokre
Wafam asi Mizoram Chief Minister Touba na Mizoram Assam amsung Manipur gi Mar Student Association singilu singa ngarang pangtokkiba mifam amada lauthokibani kumza English ngani ga kungo humdoi gi me ohumdi gi Manipur da mitai community amasung Kuki community ani gi marti irang tholakpada gi champuram sum Aizawl district miyamna leba asi ge tai mafam singa satnabi gi khwaidi gi maru oiba mafam si Aizawl oiduna lakibani Manipur government Aizawl amasum champurani gi marakta helicopter service hanadagi thamrabasu sang naidana lakibani haina official aduna makhatana phongdoki Manipur khundari Mar Kuki amasum Domi community asi Mizo ge ethnic amasum historical oiba naknaba mari leibana hairiba purupsing asigi marakta hena naknaba mari lehnana ba pandamda Mizoram Leingakna helicopter service asi lehnana thabuk lokholakpani hairi se minister Touba Mar Student Association ki lusingba una ki baduda maire lubasigi maikedi Chuchampur amasum Aizawl district ki miyam ga sathok tasin hena khudong sanaba Mizoram Leingakna Touba tural mathakta Peli bridge ama sakhiba du thakat pungdoki hairiba thong asigi hanig structure ni mamang digi tektuna laklaba matung nauna saduna sei sigi February Mizoram minister Touba sangakibani Mar Student Association ki bhut kang bodu ngarang Mizoram ki speaker Lalbigjama sport minister Leingakna Maram opposition MLA amadi hanagi minister Robert Ramawia Roitega Sunaki, Hala Pangto Kadriba Mar Student Association ki General Assembly amasung Sikpui Festival Mizoram gi Saipum na Pangto Kadriba Sigamari Rendra Mipam Minister Unakivani Zen Z protest Nepal ki President amadi Prime Minister Pam Thadokre Protester Singa Parliament building mai thakibaga roina President amadi Prime Minister gi mayum sing su mai thakre Nepal government mamangi sayol gi leba sida social media app kunnatruk thingjin khibagi mayokta zen lusing durangam tukaba numita gi sangsilaki ba miyamgi ihauna maramoiduna leba asigi President Ramchandra Paudel amasung Prime Minister KP Sharma Oli ngasi phamta dokre Army amadi security ki makok thongbusingna khongjanga handoktun wari sanaba appeal dokre Nepal capital Kathmandu gi ring road area district administration matam kaktana curfew thamkre flight punama cancel dokre agency ki pauna hai Nepal ki government na Facebook Instagram amadi YouTube yauna social media app kunga taruk ban torakpadi gi zen z ki lusingba makhada leba asigi na oi division leba ksin mathumna sangsilaki akan irang na mara moiduna ngasi President Ramchandra Paudel amasung Prime Minister KP Oli pham thadokibani nominally sangsilaki ba khongjang sida Protester singna Parliament building mai thabadana tana President amadi Prime Minister gi lanayim sing sumai thakre khongjang changchin basin hanigi Prime Minister amadi Nepali Congress lusingba Sher Bahadur Diwa gi yum attack torpada hauji Foreign Minister oriba ma ki loinabi Arjun Rara Diuka aso opanangkre Lusalakpune tendak paw man NBN singana thakla po samada India ki Vice President oina CP Radhakrishnan elected torakpada NBN singana thamoi sengna harawa amasum nungai ba phungdorakli tentana sum memna thamjage duga haujukuina di mem paw matang se lusinjarage amasum khataba no update mem punangai minase